Ichil naw mayam ngasidi sangom sana thongbase kamaina thongi adaidi kamain tawi kamaina thonggani haibado hawbadagi loibabo mathang mathang ujarage adudi video se hojannaba tawrase. Ngasidi sangom sana oina thongjarakebako adudi sidana kaino sing adagidi mayamnasu hena khangbiraba mapot macai ngaktanebako adagidi taknadrasu yadi yabane du taragasu sum haijaromge nungaitebako aduga sina hawai thrak morok atekpa asangba aduduga sina napakpigi mara adu sina napakpi adagidi sina kaino nakupi adagidi khamen sinbase khara soidoe aduga sina khangamani adum fadigom aduga sina akhoigi kaino kai sana adudi thongnaba tawraseko hangomse sahalagebako sida sahalikasida sanase tawthokhrage thawse haijalage thaw singai hairage kharasu tawdonenako akoigi sangomgi mahutta ante isingi mahutta sangom hapasina hawba henbanebako adubu sangom hapningdragasu ising oina dum happa yaiko hawba hele habagi sum sangom hapke tawbanida adudi sise sarakanda thawse sarakanda akoigi ngasagi kainodo tawthoaseba sanado thawse saraebako sarakpagi to sina kanakanda loina kano tawrise akoigi kai haidino kasalai jone si khangje yam nuwaiteba si khangje thongba yam nuwaite adui taragasu aina puthore aduna ngasai kem tawromdabdo sum nakanje musa aduna phengbadasu khuwa amni adu thaw saba haise sadi sadribaneba sigi mapangi nakan to mai kongol gar lerise asi mu thada hawdradi horen sigi khangje yam nuwaitabane ise naw mayam thawse sareko haidi to sida manin garai mayam je tuna thaw magi gas flame je khare thagit karaktana baduduga tawthokpiragebako napsanani boko duduna amam tasmai tawra thadabiyo napsinagani sa nga chadaba migidiko haidi akoigi sa nga pure vegetable chaba pure vegan do moigi khwaidagi pamjabe khwaidagi ahawbise paneer jiniko aina haidra sigi kanote phanam leitharasu yam nuwaitabane sigi akoigi khangje yam thuna kasalagane maningje adu sigi sumaina tawbosingji lawkhatlagebako sigumbaसे amamta lawkhatlakandane sigi isingje sida hapjange aina thotnaba aina kano tawbosingje loi lawkhatlageko lawkhatlaga isingjuda ngasai isingjuda loi hapjangrage aise hojikanje sa insang thongba yam ngamdre haidi isa nabagi khotpagi nataba wabagi haidi chathokpaga chachinbaga adum tawlaibagi haidi aido laik tamibanina ne yam wareba cha insang thongba khotpa ngamdreba video nam laibasni hena wayeba chak thonga sat thongdokibina phayeba dugine aina pakna thagalakpa ngamdrise hojika dubu ai ngamnabadi thagalake ko suti gumba leibada chamjalurabanina handokpa nuwaite adu aina cha injang thongdragasu nusibiduna dum yengbiyo ko khagbaki saktane humang yam sawi ai thaw tawba khotpa jam nawsamne ye ram wai thau tawdabidako tawbana sumain tawra leibase thau sok sat tawthoga sat thongdokibadunabudi hena nuwai sammi mathangdadi
ꯊꯔꯣꯏꯔ ꯀꯩꯅꯣꯝꯃ ꯊꯣꯡꯉꯛꯀꯦ ꯊꯔꯣꯏꯒ ꯂꯩꯔꯕꯅꯦ ꯀꯛꯄ ꯉꯝꯗ ꯂꯩꯔꯦ ꯑꯩꯅ ꯀꯛꯇꯣꯏꯅꯦꯕ ꯑꯗꯨꯁꯨ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯂꯧꯊꯈ꯭ꯔꯒꯦ ꯃꯩꯁꯦ ꯂꯩꯊꯔꯒ ꯇꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯤꯡꯉꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦꯀꯣ ꯑꯩꯅ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯊꯣꯠꯇꯣꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯤꯡꯉ ꯊꯝꯕꯁꯦ ꯑꯗꯨꯒ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯊꯥꯎꯗꯤ ꯁꯤꯗ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯍꯥꯟꯅ ꯈꯔ ꯀꯥꯁꯤꯜꯂꯒ ꯂꯩꯍꯧꯕꯁꯦ ꯁꯤ ꯂꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯩꯀꯥꯗꯨꯁꯨ ꯑꯩ ꯌꯥꯝ ꯁꯣꯏꯖꯟꯗꯕꯅꯤꯀꯣ ꯌꯥꯝ ꯍꯥꯞꯄꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯞꯄꯒ ꯁꯪꯂꯤ ꯃꯥꯔꯤ ꯑꯗꯩꯗꯤ ꯃꯨꯔꯞ ꯃꯨꯔꯞ ꯆꯥꯎꯔ ꯂꯩꯕꯗꯣ ꯌꯥꯝ ꯊꯤꯌꯦ ꯌꯦꯜꯂꯣ ꯑꯣꯏꯅ ꯑꯣꯏꯔ ꯂꯩꯕꯅ ꯐꯩꯗꯅꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯁꯤ ꯉꯁꯥꯏꯒꯤꯗꯨꯗ ꯀꯩꯅꯣ ꯍꯥꯞꯄꯒꯦ ꯁꯤꯡ ꯅꯥꯀꯨꯞꯄꯤ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯅꯄꯥꯛꯄꯤ ꯑꯗꯩꯗꯤ ꯁꯤꯡ ꯑꯗꯩꯗꯤ ꯁꯤꯅ ꯅꯄꯥꯛꯄꯤ ꯃꯔꯥ ꯐꯖꯅ ꯉꯧꯕꯤꯔꯁꯦꯕꯀꯣ ꯑꯗꯨꯒ ꯃꯤꯊꯤ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯌꯥꯝꯗꯤ ꯊꯥꯛꯑꯔꯣꯏꯒꯦꯀꯣ ꯌꯥꯝꯗꯕꯅꯤꯅ ꯁꯤ ꯈꯤꯇꯪ ꯊꯥꯛꯑꯒꯦ ꯑꯗꯨꯒ ꯃꯆꯜꯗꯣ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯟꯒꯦ ꯏꯟꯖꯥꯡ ꯆꯥꯡꯗꯣ ꯌꯦꯡꯕꯤꯔ ꯑꯗꯨꯝ ꯊꯥꯛꯎꯀꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯊꯥꯛꯑꯁꯨ ꯑꯃꯨꯛ ꯍꯥꯎꯔꯣꯏ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯣ ꯍꯤꯡꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯥꯛꯆꯟꯒꯦ ꯍꯥꯏꯗꯤ ꯍꯤꯡ ꯊꯥꯛꯄꯁꯤꯅꯅꯦ ꯃꯅꯝ ꯅꯨꯡꯁꯨ ꯅꯨꯡꯁꯤꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯍꯜꯂꯦ ꯏꯁꯥꯁꯨ ꯐꯍꯟꯕꯅꯦꯕꯀꯣ ꯍꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯃꯆꯨꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯟꯒꯦ ꯃꯆꯨꯁꯦ ꯌꯦꯜꯂꯣ ꯑꯣꯏꯅꯕꯅꯦ ꯈꯤꯇꯪꯒ ꯊꯥꯛꯆꯟꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯛꯆꯜꯂꯗꯤ ꯑꯃꯨꯛ ꯈꯥꯅꯤꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯊꯥꯛꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯁꯪꯒꯣꯝꯁꯨ ꯍꯥꯄꯛꯇꯣꯏꯅꯤꯅ ꯉꯧꯔꯨꯅꯔꯒ ꯂꯩꯕꯗꯣ ꯐꯖꯗꯦꯕ ꯌꯥꯝꯗꯤ ꯍꯥꯞꯆꯜꯂꯨꯀꯣ ꯑꯃꯨꯛ ꯌꯦꯡꯉ ꯍꯥꯞꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯈꯥꯒꯤ ꯃꯨꯟꯅꯕ ꯉꯧꯔꯁꯦꯀꯣ ꯁꯤꯁꯦ ꯆꯞ ꯆꯥꯟꯅꯈꯤꯅꯕꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯤꯗꯅꯦ ꯉꯁꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯁꯤꯁꯨ ꯊꯥꯛꯆꯜꯂꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯄꯨꯡꯇꯣꯏ ꯇꯣꯏꯅꯕ ꯉꯧꯁꯦꯕꯀꯣ ꯃꯅꯝꯕꯨ ꯅꯨꯡꯁꯤꯔꯛꯑꯦ ꯀꯩꯅꯣ ꯍꯤꯡ ꯊꯥꯛꯈꯤꯕꯒꯤ ꯍꯤꯡꯕꯨ ꯊꯥꯛꯈ꯭ꯔꯗꯤ ꯃꯅꯝ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯗꯕꯅꯤꯀꯣ ꯏꯟꯖꯥꯡꯁꯦ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯄꯗꯣ ꯉꯁꯤꯗꯤ ꯊꯥꯛꯑꯣꯏ ꯃꯔꯝꯗꯤ ꯄꯅꯤꯔ ꯑꯗꯩꯗꯤ ꯁꯅꯥ ꯊꯣꯡꯕ ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯊꯥꯛꯄ ꯍꯥꯎꯇꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3ꯈꯛ ꯁꯣꯏꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏꯗꯤ ꯁꯪꯒꯣꯝ ꯁꯅꯥꯗꯤ ꯃꯣꯔꯣꯛ ꯁꯥꯟꯅꯗꯕꯅꯦꯕ ꯑꯗꯨꯗꯤ ꯁꯤꯁꯦ ꯈꯔ ꯃꯨꯟꯖꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯇꯨꯞ ꯁꯤꯁꯦ ꯃꯨꯟꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯣꯏꯁꯦ ꯄꯠꯊꯈ꯭ꯔꯕꯅꯤꯀꯣ ꯉꯁꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯁꯤꯒꯤ ꯀꯥꯟꯁꯤꯗ ꯑꯩ ꯀꯩꯅꯣꯁꯨ ꯍꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯄꯒ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯒꯦ ꯉꯧꯕꯤꯔꯁꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯍꯥꯞꯆꯟꯈ꯭ꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅꯁꯨ ꯁꯤꯁꯦ ꯃꯨꯜꯂꯕꯅꯤꯅ ꯃꯍꯤꯁꯤꯒ ꯁꯧꯒꯠꯈꯤꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯃ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯪꯒꯣꯝꯗꯣ ꯍꯩꯖꯤꯜꯂꯁꯦ ꯁꯪꯒꯣꯝ ꯄꯦꯀꯦꯠ ꯑꯃꯅꯤꯀꯣ ꯌꯥꯝꯅ ꯊꯣꯡꯉꯣꯏꯗꯕꯅꯤꯅ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯧꯔ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯇꯧꯗꯦꯕ ꯐꯣꯟꯁꯤꯗꯗꯤ ꯈꯔ ꯉꯧꯔꯨꯅꯕ꯭ꯔꯥ ꯁꯤꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯤꯡꯉꯒ ꯊꯝꯈꯤꯕ ꯄꯅꯤꯔꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯅꯨꯡꯁꯤꯗꯣ ꯃꯥꯗꯤ ꯄꯅꯤꯔꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯃꯥ ꯎꯔꯗꯤ ꯆꯥꯅꯤꯡꯉꯦ ꯇꯧꯔꯛꯑꯅꯤ ꯐꯣꯟꯗ ꯑꯃꯨꯛ ꯑꯩꯅꯅꯦ ꯎꯇꯤ ꯑꯃ ꯊꯣꯡꯉꯁꯨꯅꯦ ꯆꯥꯅꯤꯡꯉꯦꯅ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯩꯗꯤ ꯁꯤ ꯊꯣꯡꯕ ꯎꯕꯒꯤꯅꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯃꯥ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯑꯗꯨꯗꯤ ꯁꯤꯁꯦ ꯈꯔ ꯁꯧꯒꯠꯂꯛꯄꯩꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯊꯨꯝ ꯀꯩꯀꯥ ꯊꯥꯛꯆꯜꯂꯁꯦꯕꯀꯣ ꯑꯇꯩ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯀꯣꯜ ꯂꯤꯛ ꯀꯩꯀꯥ ꯑꯗꯩꯗꯤ ꯁ꯭ꯋꯥꯏꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯦ ꯂꯣꯏꯁꯟꯒꯦꯕꯀꯣ
ꯁꯧꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯁꯧꯕ ꯍꯧꯒꯠꯂꯛꯑꯦ ꯁꯤ ꯀꯥꯟꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯕꯤꯍꯧꯁꯦ ꯊꯨꯝꯗ ꯁꯤꯉꯩ ꯈꯔ ꯍꯥꯞꯄꯦ ꯊꯨꯝ ꯆꯥꯡꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯍꯥꯞꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯍꯥꯞꯄꯨꯅꯣ ꯑꯗꯩꯗꯤ ꯍꯦꯟꯗꯅꯁꯨ ꯍꯥꯞꯄꯅꯣ ꯍꯥꯎꯇꯕꯅꯤ ꯑꯗꯣ ꯆꯝꯅ ꯍꯥꯞꯄꯅꯗꯤ ꯐꯩꯀꯣ ꯑꯗꯣ ꯌꯥꯔꯤꯉꯩ ꯉꯝꯖꯔꯗꯤ ꯆꯞ ꯆꯥꯅ ꯍꯥꯞꯄꯁꯤꯅꯦ ꯃꯔꯨꯗꯤ ꯍꯩꯕ ꯍꯥꯏꯁꯦ ꯑꯗꯣ ꯋꯥꯠꯅ ꯈꯔ ꯀꯩꯅꯣ ꯇꯧꯖꯗꯦ ꯍꯥꯏꯔꯒꯗꯤ ꯋꯥꯠꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯋꯥꯠꯂꯦ ꯍꯥꯏꯔꯁꯨ ꯍꯥꯞꯆꯟꯕꯗꯤ ꯌꯥꯏ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯦꯗꯅꯀꯣ ꯇꯨ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯐꯖꯕꯅꯦ ꯃꯁꯛ ꯊꯤ ꯐꯖꯔꯦꯀꯣ ꯍꯥꯎꯗꯣꯏꯖꯥꯅꯤꯍꯦ ꯉꯁꯤꯁꯦ ꯕꯖꯥꯔ ꯆꯠꯂꯨꯕꯅꯦꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦꯕ ꯉꯁꯤꯁꯦ ꯕꯖꯥꯔ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯗ ꯄꯅꯤꯔꯁꯦ ꯎꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯅ ꯏꯃꯥ ꯁꯅꯥꯁꯦ ꯂꯩꯁꯦꯅ ꯍꯥꯏꯔꯒ ꯂꯩꯔꯛꯑꯦ ꯁꯅꯥ ꯄꯋꯥ ꯑꯃꯈꯛꯇꯅꯤꯀꯣ ꯂꯩꯔꯛꯏꯁꯦ ꯄꯋꯥ ꯑꯃꯁꯤꯗ 150 ꯄꯤꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯇꯥꯡꯗ꯭ꯔꯥ ꯁꯅꯥ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯖꯔꯅꯤ ꯁꯥꯕ ꯍꯩꯌꯦꯕꯀோ ꯑꯗꯣ ꯁꯅꯥ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯨꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯅꯥꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯁꯥꯗꯣꯏꯅꯦꯕ ꯑꯗꯣ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯁꯅꯥꯁꯦ ꯌꯨꯝꯗ ꯁꯥꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯂꯩꯅꯔꯨꯗ꯭ꯔꯒꯁꯨ ꯇꯥꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯣ ꯑꯐꯕ ꯑꯃ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯁꯥꯕꯤꯔ ꯂꯣꯏꯔꯦ ꯁꯪꯒꯣꯝ ꯐꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏꯗꯣ ꯑꯗꯨꯗ ꯎꯠꯂꯛꯀꯦ ꯇꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯥꯔꯛꯑꯅꯤꯕꯀꯣ ꯊꯥꯡꯗꯕ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯊꯥꯛꯆꯤꯜꯂꯁꯦ ꯑꯩ ꯁꯤꯁꯤꯗꯪ ꯊꯣꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯏꯔꯣꯟꯕꯗꯣ ꯀꯥꯟꯆꯤ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯣꯔꯤꯗꯣ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯒ ꯑꯃ ꯊꯣꯡꯉꯦꯕ ꯑꯗꯨꯗꯤ ꯊꯣꯡꯕꯗꯤ ꯎꯠꯆꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯊꯣꯡꯕ ꯎꯠꯂꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯊꯪꯗ ꯊꯣꯡꯉꯛꯀꯦ ꯉꯁꯤꯗꯤ ꯎꯠꯂꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯣꯡꯕꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤꯁꯨ ꯈꯔ ꯈꯥꯛꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯆꯥꯔꯨꯛ ꯑꯃ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯀꯧꯔꯒ ꯃꯍꯥꯎ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩ ꯂꯣꯏꯔꯛꯄꯗ ꯆꯤꯅꯤ ꯈꯤꯇꯪ ꯊꯥꯛꯆꯒꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯆꯤꯅꯤꯁꯦ ꯈꯤꯇꯪ ꯊꯥꯛꯄ ꯄꯥꯝꯃꯦ ꯌꯥꯝ ꯍꯥꯞꯄꯨꯅꯣ ꯁꯨꯃꯥꯏꯅ ꯁꯤ ꯈꯤꯇꯪ ꯆꯄꯛꯄꯩ ꯁꯤꯁꯦ ꯁꯤ ꯍꯥꯞꯆꯤꯟꯕ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯍꯩꯅꯕ ꯌꯥꯎꯔꯝꯅꯤ ꯍꯩꯅꯗꯕ ꯌꯥꯎꯔꯝꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯅꯤ ꯈꯤꯇꯪ ꯊꯥꯛꯆꯟꯒꯦ ꯑꯗꯨꯒ ꯌꯥꯔꯦ ꯃꯥꯒꯤ ꯆꯤꯅꯤꯗꯣ ꯑꯗꯨꯝ ꯃꯨꯟꯊꯖꯈ꯭ꯔꯖꯅꯤꯀꯣ ꯑꯗꯨꯗꯤ ꯃꯨꯊꯠꯂꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯆꯥꯛꯁꯦ ꯊꯤꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯤꯕꯤꯈ꯭ꯔꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯅꯤꯔꯗꯣ ꯁꯣꯝꯗ ꯉꯥꯛꯇꯪ ꯆꯪꯁꯤꯟꯒꯦꯀꯣ ꯍꯥꯏꯗꯤ ꯍꯩꯗꯣꯛꯈꯤꯅꯤꯕ ꯍꯥꯏꯅ ꯐꯅꯕꯨ ꯌꯥꯝꯃꯦ ꯑꯩꯗꯤ ꯌꯥꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯄꯋꯥ ꯑꯃꯈꯛꯀꯤ ꯂꯩꯔꯛꯄꯅꯤꯅ ꯐꯅꯕꯨ ꯌꯥꯝꯃꯦ ꯃꯁꯛ ꯐꯖꯅꯕ ꯄꯅꯤꯔꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯟꯒꯦ ꯍꯣꯔꯦꯟ ꯐꯣꯇꯣ ꯅꯝꯕꯗꯁꯨ ꯊꯝꯅꯦꯜꯒꯤ ꯐꯖꯅꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯤꯉꯩꯁꯦ ꯍꯥꯞꯄꯦꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯁꯣꯝ ꯅꯥꯀꯟ ꯇꯧꯔꯀꯥꯟꯗ ꯁꯤꯅ ꯐꯖꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯏ ꯊꯝꯕꯁꯤꯅ ꯐꯖꯗꯣꯏꯔꯥ ꯍꯣꯏꯗ ꯃꯌꯥꯏꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯊꯥꯏꯅꯀꯣ ꯈꯨꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯆꯦꯝꯁꯤꯗꯣ ꯃꯥꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯄꯁꯤꯗ ꯎꯁꯣꯞ ꯆꯠꯄꯁꯤꯗꯅꯦ ꯕꯥꯃꯣꯟꯅ ꯀꯩꯅꯣ ꯊꯤꯟꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯦꯟꯕ ꯂꯥꯛꯄ ꯑꯗꯨꯗ ꯀꯦꯞꯁꯨꯟ ꯍꯥꯞꯄꯝꯃꯣ ꯂꯥꯎꯋꯦ ꯁꯤꯅ ꯏꯔꯣꯟꯕꯁꯦ ꯅꯥꯀꯟꯁꯤꯗ ꯍꯥꯞꯄꯒꯦꯀꯣ ꯀꯥꯟꯆꯤ ꯏꯔꯣꯟꯕꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯕꯤ ꯀꯔꯤ ꯉꯥ ꯌꯥꯎꯗꯕꯤ ꯁꯤꯁꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯕꯣꯔꯤꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒ ꯊꯣꯡꯕ ꯑꯃ ꯅꯥꯀꯨꯞꯄꯤꯒ ꯐꯖꯅ ꯐꯨꯊꯖꯔꯅꯤ ꯑꯩꯈꯣꯏ ꯁꯤꯉꯩꯁꯦ ꯆꯥꯔꯗꯤ ꯃꯣꯔꯣꯛ ꯊꯣꯡꯕ ꯀꯥꯏꯁꯨ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯕꯣꯔꯤ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯔꯤꯉꯩ ꯍꯥꯎꯗꯣꯏꯅꯤ ꯃꯣꯔꯣꯛꯁꯤ ꯇꯞ ꯇꯥꯏ ꯊꯥꯛꯆꯤꯟꯕꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯏꯟꯖꯥꯡꯁꯦ ꯑꯩꯗꯤ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯆꯥꯍꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯃꯥꯁꯦ ꯗꯨꯀꯥꯟꯗꯒꯤ ꯀꯧꯔꯨꯔꯦꯕꯀꯣ ꯑꯗꯨ ꯄꯤꯖꯒꯦ ꯃꯥ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯍꯟꯒꯦ
ꯆꯥꯔꯣ ꯍꯥꯎꯋꯦ ꯃꯁꯛꯁꯤꯒ ꯌꯥꯝ ꯍꯩꯔꯦ ꯅꯪ ꯑꯩ ꯄꯣꯛ ꯊꯣꯡꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯍꯩꯕꯅꯦꯅ ꯍꯥꯎ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯁꯅꯥ ꯆꯥꯗꯦ ꯈꯪꯉꯦꯕ ꯑꯩ ꯁꯅꯥ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯅꯥꯁꯨ ꯆꯥꯗꯕ ꯅꯪꯅ ꯊꯣꯡꯉꯒ ꯍꯥꯎꯔꯅꯤꯒꯦ ꯑꯗꯣ ꯑꯩꯅ ꯑꯩ ꯍꯩ ꯍꯥꯏꯕ ꯈꯔ ꯆꯥꯛꯈꯣꯡ ꯑꯝꯇ ꯆꯠꯂꯨꯁꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯖꯈꯤꯁꯅꯨ ꯉꯥꯏꯈꯣꯁꯦ ꯑꯅꯤꯃꯛ ꯂꯣꯏ ꯁꯨꯅꯕ ꯆꯥꯈꯤꯁꯅꯨ ꯂꯣꯏ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯈꯨꯃꯥꯁꯦ ꯆꯥꯖꯍꯧꯔꯁꯅꯣꯕꯀꯣ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯆꯥꯕꯁꯨ ꯎꯠꯂꯧꯕ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ